Alhamdulillah ngasi makata mai khona nei zakat ki maramda nei nagadori ba se nupi obisingna sinaba sana likon khoji khongji khudop na chingba hari potlam sing asida zakat pithok pagi matang dani khairul qurun gi ulmai kiram sing dagi amadi ngasi phawda leiba ulmai kiram jumhur gi ulmai kiram sing na ware pi bagi matung inna Islam mi Shariatta zakat ki hiram asida nupi obisingna siriba sana lupa likol asida aikoigi sizinabo oirabasu sizinadaba oirabasu karigumba sana lupa aduna zakat ki nisab mapung bhalaba haibadi zakat faraz oiba mi mo helabadi madugi damakta zakat pithokadabani nupi oibisingna sizinabo oirabasu natraga sizinadabida thamba oirabasu maramdi Allah Rabbul Izzatna mahaki kalam athoibada haibiri والذين يكنزون الذهب والفضة لا ينفقونها في سبيل الله فبشرهم بعذاب أليم أدوكم لبميو إسين مكوينا سنالوبا تنسل لغا بيسل لغا تملبا أمسون مدوبو الله كي لنبيدا بيتوك تربا سزن ندربا أدو ربده مكوي دمكتا يامنا تمثيبا عذاب أمغي باوزيل بيبيو هاينا الله رب العزت مسامك نهاري بني أسمنا مكاتا ركبدا हज़रत अस्मा बिन्ते यज़ीद रज़ियल्लाहु ताला अन्हा दगी रिवायत मा सुमना पाउदमले मदुदे दखलतु अना व खालती अला रसूलिल्लाहि सल्लल्लाहु अलैहि वसल्लम महाका अमदी महाकी खालागा नोंगमल्लागी नबी सल्लल्लाहु अलैहि वसल्लम की मनाकता संगलम्मी मतमदुदा अल्लाहगी नबी सल्लल्लाहु अलैहि वसल्लम ना मखोइदा हंकी नखोइना सिरिबा खुजी अदो सनागी खुजी अदो मदुगी zakat pithok pra haina makhoira khummi pithok te haina maduda lagi nabi sallallahu alaihi wasallam na habirammi allah na nakhoida mai gi khongji haibidi mai gi khuji sibiba pambra madu pamdrabadi nakhoina sizinariba sana haibidi sana gi khuji adugi zakat pithok ko hairammi hadith asina su nupi obisingna sizinariba khuji sana likko noina na chingba masi singasida zakat pithok kadabani haibase mayek singna takle maram asina khoi khudimang na ai gi cha ichi chan singna sirinari ba singa sida karigumba zakat ke nisab ki chang adu yorobadi madugi su zakat pithok na ba hona gadabani pithok kadabani mathang tarakpada property haibidi ai khoi gi lanthum yum amadi lam na chingba masisida karamba posak singde zakat pi gani karamba dana pi roi haibagi matang dani ahamda kana gumba miyoi amana lam natraga yum madu lainabagi niyata maduda khogi punsi subna lainabagi damakta wakhal niyat tawraga lairaba adorabadi hairiba yum aduga lam adugi damakta zakat pithokpagi mathau tade madugi damakta zakat pithok loi asumna ikhoina property ma laiba matamda hairiba property asi aina oina laigadori bra ina singa gadori bra natraga masi jonabagi damakta ra haina niyat ama foba tawkhidre adorabadi madugi property adudasu zakat pithok pagi tangai fadaba leite madugi su zakat pithok loi aduga kanagumba amana property ma haiba property asida mahakna lalolitik tawnaba business tawnaba karobar tawnaba madudagi kanaba sendong phangnabagi niyat tawraga laiboirabadi haiba aduna zakat ki nisab chang adu yohanboirabadi chahi khudingi madudagi karak liba ahenba sendong singado madu hodok laga pathok laga zakat ki chang pithok phom thokba zakat ki chang ado pithok kadabani chahi khudingi adumok pithok kadabani amuktang pithok haga zakat pi khre haina sakna ba yaroi asumna kana gumba amana mahaki property si bahra da sale adorabadi karak liba bahra adu da su zakat faraz hoide adubu kaigumba karak liba bahra aduna masing yam khalaktuna ikhogi zakat ke nisab mapung bhal laba zakat faraz oi halabadi mahakna masagi oiba ina khunjaba haiba tare nisab phabagi damakta madugi tongan ba zakati pithokani aduga bahra adudagi akakna madu khakini haina zakat pithokani haibadi leite masini property amadi yumgi oiba maru oiba yumpham oiba masail sing masigi akuppa masail kaya musu leiri madugi damakta nai khoina hangaga thiraga oina khangminasi inshallah makha tarakpada kanada zakat piba yade haibadi zakat piba yadaba mi singasi kana kana no mi makhal singasi kana kana no haibaduni
अहानबदा नुंसिबा रसूल सल्लल्लाहु अलैहि वसल्लम गी सुथांग सिंह महाकी खानदान हाइबदी महाकी सागई गी मियोय सिंह असे मखोइदा ज़कात पीबा यादे मखोइ गी कांगरुप असिना ज़कात लौबसु यादे खुदम ओइना हाइरबदा आले अली हजरत अली रदियल्लाहु ताला अन्हु की महाकी सुरोल सिंह असुंग आले अकील अमसुंग आले जाफर आले अब्बास हाइबा मखोइ सिंह असे मसिदगी थंग थरक सुरोल सिंह से मखोई सुरोल सिंह असिना ज़कात लौब यादे मखोइदा ज़कात पीबसु यादे अदुगा वाजिब ओइखरब सदका मदुसु मखोइदा पीब यादे मतई मनाव अनि की मरक्ता अम्मा बनु हाशिम अल्लाह की नबी सल्लल्लाहु अलैहि वसल्लम की खानदान दगी ओइरे अम्मना नत्ते अदुगा मखोइ से लाइरबसु ओइरे अदोरबदी मखोइदा ज़कात पीबा करिसु काइदे मखा तरकपदा अदुगुमलबा एनजीओ सिंह हाइबा एनजीओ सिंह अदुना इस्लामना पीरिबा शरीयतना पीरिबा गमखै सिंह असिगी मनुंगदा चत्तबा हाइबदी इस्लामी शरीयत का मरी लेनेदबा एनजीओ सिंहदा मुस्लिम की मिंगदा लेरबतसु मदु सिंह अदुदा ज़कात पीबा यादे असुमना मतई मनाव अनि मखोइ मसेल मरक्ता अम्मना अम्मगा ज़कात की सेल ज़कात की माल सिंह अदो पिसनबा यादे असुमना आइगी इपा इपुथौ नचिंगबा मखोइ अमदुंग आइगी इचा इसु नचिंगबा आइगी इमा पोपी इथौ नचिंगबा हाइबदी आइगी मरीदा लैखिबा थक्ता मदि खादा लैखिबा मरी सिंह असे मसिदसु ज़कात पीबा यादे अदुगा अतोप मरी मता सिंगददी अदुमक ज़कात पीबा याय असुमना मस्जिद तसु ज़कात की सेनफम मसे मस्जिद तसु पीबा यादे असुमना थबक सुरिबा कर्मचारी सिंह थौमी सिंह दसु ज़कात की सेल दगी ज़कात की सेनफम दगी खाइदोकलगा मखोइ की तोलोप ओइना मखोइ की कुसुमन ओइना पिथोकपसु यादे अमसुंग अखोइना ज़कात पीबा मतमदा मसिमसु खन्नै आइना ज़कात पीरिबा मी असदा आइना पीरिबसे ज़कात की सेनफम नि हाइना पंदबा यादे हाइबगी वखलोन अमसु लै मसि अरानबनी करिमता खंगहनद्रबसु याय आइना चुमना मसि पैसा से नंगिदमक्ता आइना पीबनेना चुमना सुम पीबनेना पीरबसु याय मागी वखलदा ज़कात की नि हाइबदु खक खंगलगा लोइरे मदु हाइदोकपगी तंगाइ फदबा लैते।